Hello mayam sigi hainogi kendi se aiko yumda haino palingaida aina semhobne ado mayam su hujik haino palingaida hainogi kendi se adum sembi hobo yai sembada su yamna lai machal su supnagi ani khatang ni changdoise hainoga ising tharaga di ahumni ko chini ga isinga adudi hainogi kendi se semna bidamta haino lawrani ai haino sigi manga si lawjare haino manga sa phajana chamthokla matungda maku si nana khoktoe Chaurakna keji ama makhai muki chang oiram dong mal aina kharmada hoi keji ama makhai phadraga su khitang wat pa pharaga su khitang hendok henjin oiram babudi yai ado akhoi sumaina yam chawdba hainau se manga lore na adum khallase hainau se kanglaba matung dadi parakani aduga piksu piksalakani aduna khara tharap tharapna sigi jang sida soirani hainau singse soiba lorba matung da hainau se hapa chanba khara chawba konu malorni kon sida sing khara yamna hajilani aduga isingse sauhalani ising saurakpa ngari ngai sida chini matum se rock sugar se grinder gi jar macha sida hapchilaga takhairage lawriba chini matum se packet macha sida gram cham kunne chini lawbiraga su yaraga di chini su dum takhaibiba powder tana chini gi changse hainau manga sida chini gram cham kun china adum chap charani chamase khara pikpa sidi gram manga khatang ni chalise aduga khara chawa chamasidi gram 30 ni dana adudi chini da loroga di gram cham kun habse sigi khara chawba chamase nipan lorok tamne ba asaubai sing sida asoiba hainau sing se hapchilani aduga minute 3 changna gas ki flame se haida thamaga hainau se phutlani hainau se minute 3 lolaga thambasida dum phajana mulle adudi hojik minute 3 suramnina gas se muthatlage aduga hainau sing se lauthoklani hainau sidagi machum se takhinaba sumaina strainer amagi manungda hapchilani aduga machum se tahalaga thamani minute 30 gumba thamlo batungda hainau sidagi singje sumthokpa loire adudi pukham sida hapchilage aduga khaji chotak toise se pung 3 fen makhada thamaga kanghalage mathamka olaga hainau se pung 3 fen makhada thamaga kanghalaba matungda sigi kon sida hainau se khara hapchilani sumaina ngasai ta khai kiba chini powder do hainau sigi mathakta sumaina hikjan birani hainau khara mo hapchilani hainau sigi mathakta chini powder khara chaisilani hainau mo hapchilani chini powder khara muk chaisilani aina lawjakhiba chini powder singda adu loi sijina doine hainau su loire chini su loire adudi machi mukhum khumjilaga pung 30 lengdana thamani khumjilaga pung 30 lengdana thama watungda makhum hangdoga yengminarase sagi chini powder do loine bak tumaga mahi phanam tho ameto adudi chini da lupaba hainau se pukham sida sumaina amam lauthoga sandoga thambirani ngasagi hainau manga do pukham khara chawba siga khara piktak to pukham siga ani sida sandoga thame adudi si kangba phawba hainau se nungsada phawdoiba lam dugi saba ingbagi changkhetnabagi matungina hainau se kangbada changbana mi adum khetnani swai sidi khara yamna sabani na hainau se numit mangani da sigi changsida kange sigi changsida dum yare makhatana amuk kanghalroge khanbirasu amuk hena kangba pambiragadi atopa nongmani ni amaga somuk kanghanbiba yai khuisadi nongchuragadi fungus yam kangaleba aduna aina sidagi amuk khajik tang kanghangena ne atopa numit ani amaga amuk nungsada phoroga hainau se kanghale ado numit tare ni subudadi hainau gi kangbai changse sigi changsida leira do chini powder khara amuk chaisile hainau gi candy semba loire likni gi jar amda hapchilaga makhum khumjilaga thambiba yare adudi hainau gi candy su semba loramnina ai gi video sing asigi matang sida loisinjarage yengbiriba singbu thagatchari